Khundrakpam Kendra ki tongan mafam singda lopam kamrum yauna yum lising anirom ising na tumjim kiduna isau gi awaba mayuk nari. Manipur da mahi masing ki phibam pagal hanan naba oza sing na kathok pagaloi na takpi tambina naba si minister na apung tawkre. Electoral roll the ming channel na balak leba July amadagi election commissioner akan na drive sathagadawi. Amasung electronic polam sing na akoy bagi thiba mamadi miyoy bagi haksang da ohel pa yaba khudong thiba sing dagi section long na ba workshop pangthokre. Mayam kurumzari adom ni yengbi repres impact news ni ayokram somendron hauze pungza se phabugi maroi pau sing miyam da pijari Khundrakpam assembly constituency ki manung channa isau mayuk nariba mafam sing constituency ase ki MLA Thokchom Lokeshwar na haktheng na chatru yengshin krai constituency ase ki isau mayuk nariba mafam sing adudi yumnam kunau singkhu sambrai harauro amadi Khundrakpam nei Road the Siliba, Kuom Turelgi, my pathor, putting mafam sing a say, it's our myok nari. Nasi TS location is at Kiba Yangshin Kongcha da, MLA and local Piaba Tabatorum sing local Agane department, give my Kade P. Biaba Mating Pumnam Pig and Fondoki. It's ours in a Maramorega constituencies that Labour, Lobuk Yauna, Charong, Yum Blissing and Rom ising Tumzin Kiduna, Isaugi Awaba Mayok nari. Loinana, Infal Pangai Lambi, Mafam Kadasu, ising Tumzin Kibatagi Lambi, Satok Sinda, Sauna Awaba Mayok nari. Marketing Torba Canonina, Shauna, when have to think of Ponatena. I don't worry about who me because of a man saying, Hag as a Melemona quick in the city, the Harrow Sinku somebody, or Pando. Actually, that Punamunje and a Pangayam Kadi, Sumapagi, Shina, Pumaba, Awaka, Military. Ini dah kalau betul kau ini kalau kau club mana perjung kau ini punya lagi ada lalu di ngarang ni person ini kita bukan kita tu adugi madugi adugi ini hek tu bukan sekarang di pangun tu pangun kini lagi terus lagi personal lagi ada pangun ya pangun itu di person tu itu. Infal gi mayol makta leiriba wangkhai angom lekai ngasidi iram nala fataba madi yengsin biba watpadagi nong khagsikdang tabaga ising isau gi awab toina mayok nari hiram asigi matangda akanaba report ama wangkhai kendagi manung channa leiriba wangkhai angom lekai ngasidi Manipur gi manungda khwaidagi toini sing chawba mafam ama oiragli nong khara khak chuba oirabasu ngasidi lekai asi ising ichauna toina lupa mafam ama oire yum yamna kungna tasilakpa amadi iram nalagi mafam laisilaktabana lekai sigi miyamna thengnariba awabasi amukkasu hellalagli akoi hek haude loba amuktak toren kaiba impan toren kaigre mablida aremu kan hafta long kaigre akoi ai ising thumde hada ising hiyo MLA phangi jo jade Mati pagi jo jade jo akoi opposition de le akoi yadre local MLA jo koi mieng jangning laga koi sai da chum laga to bodaba Paza mayam je kai da yum thumi moi je kamai to thumi no lendam chenga turen khungnung chengragadi ising je sum wangkhale ba nakalamrom da ichauna awaba nangalaba lekai sigi miyam da mari leinaba authority da thajaba leitre ichau gi awaba tarbasu miyamna masa masa ngamna ba mongda ising ichau gi awaba ko na ba honari aje koi ising je handaki thaji da ahumlak sure koi angang jing school chathok sin tuition ga koi pora chatba ngamdam hi da achaubo jing di pora chatba ngamdam hi da tale macha macha jing ji di koi adum hi da thidok hin tawre si awaba moi as ising jawe wa vilan ben chapa khopa dugi angang gi school thidok thin jing gi khara awaba singi aloi thumami ko masi ka no ni akoi iram khong se leima khong si piksalak pa ari lamse macha mai me kha khong ma ji lok sang gi ba khali chawl je sirang ai ate area de sujang ai summa maya mase masina koi kano si utta to video turen khonung ju thenjelak ba dagi khas len mayam ji da koi lam kopchalak ba dagi yum kai sajalak ba dukan nungan sagalak ba mayam ising koi drainage matik cha da brate phajana chare du mamangom da tariba sing na koi ki lam kopchalak ba jina maram oiraga koi ising nong hikdang ta ba ga ising thum ba gi chang se yang wang khalle Handak ikui dana Manipur gi mafam kaya chukhiba akanba nong aduna maram oiraga numit mari mangani hena ichau gi awaba lekai sigi miyamna mayok nakhi ngasidi
nong chuba khara hantharaktuna lekai sina thingnari bai chawi awaba khara safragli adubu manam chelaba sing phattabana akoibada leibana maram oiraga lekai sigi miyam maruoina angang singda sing phattabana thonba ngamba launa ganba laina kya pol katra haibagi akiba lekai sigi miyamda pholi dum lailiba miyam be dum khara de dum loi lara pagi phim leani habadi ngasagi yamna la siendani kangdi kaigi sandorap lena lena ko dugumba phatau thi miyam di manam maha miyam dina dai hanadi mamangdi ising jawba kanadi akogi nongi ising gidang thumba tabni ising je kha lainang oideba ko hanadi kongturengi ising haitare ko de kongbal pai patam nam loina hagal machum to oleba ising gendati ai akhoi angang jing adigi leiba jing je anai yorokadra haibagi akhoi mi pai badi amthi poe hoje angang ama nare je lok lai hokdog na akhoi ising manam nam thirakpa ising pumdarakpagi akhoi yam bakajai thajaba magi paringda miyoiba khunain hena phaba punsirol amagi dama khonari chanari adubu wangkai kendragi manung chana leiriba wangkai om lekai gi miyamda thajaba haibudu leitre toini ising ichau tobagi awaba iramnala phattabagi amadi turel khunung thenjilapagi awaba si mari leinaba authority local MLA amadi lenga asina khongani haibagi thajaba lekai asigi miyamda leitre lekai asigi miyamna khalebadi nong asi athu matamda kokhiba aduga ising ichaugi awaba si athu matamda losinba sini camera person Biswajit amai pamgaloina paudam jariba Bhakta Trauma Impact News wangkai angom lekai Yaral Patalaiba Mega Manipuri School gi Mahiro Singna Chief Minister gi Relief Fund da Sek Oina Lopa Lising Taramanga ngasi Chief Minister da Kushin Nakrei School as Oza Singam Sung Mahiro Singna Chief Minister gi Banglo da Laktuna Sek da Kushin Nakibani Manipur da Handak Isau Topuna Maram Oiduna Tampaki Mafam Kaya Ising Tumjin Kibadagi Kudongsa da Kaya Mayuk Naduna Ladiba Matamasida Chief Minister gi Relief Fund da Sen gi Mating Pangbira Pagidama Chief Minister N Birena School as gi Oza Singam Sung Mahiro Singbu Tagat Fongdoki Haukim dum kharane seda nonglei nungsina Churachandpur da yum kai humdo khebada miyoi ani laikhidabagi thodok adubusu nungaitaba phongdok laduna Chief Minister na hai mau salanimi khusem sing ase miyoi bana ikai khumnabiba mathau tai mau sagi khal kahendana thamba ngamlabade khusem gi oiba khudong thiba singdagi ngakthokpa ngamgani phongdoki lamdam asigi miyam pumna makna apunbagi wakhalonda yumpham oiduna amaga mating pangnaba changi matam adu tada saukhatpa porpa ngamgani hanasu Chief Minister na phongdoki Toning the Batogosing the Tolokpa, Awana Tarakpa Mayam, the Mating Panganaba, Mega School Gi, Satro Singh, Wazar Singh, Administration Libiriba, Adogosigi, Founder Singh, I Tamusing Tagatsuri, Minister Relief from the Pipi Labor Poche, Praza Singh Yawana, Tavamatam, the Mating Panganavani, I could resource like this, Sesigi, Sumaina Pipi Rakpa, Pioneer Moina, I am Tagatsuri, Makata Nais, Manipuri Miam Nasu. Sumba wana tarum matamda koi unity uttana amaga mating pangna bagi step se atai area sulogwi rakani atai jaga dai sulogwi rakani habi thajabu dai meda gi thongdai thamjari Turel Kaidun is out Holiba Mayang Infal Sapam Lekai Wangbrel Mapagi Miam da Adventure Group from Wadibalam Koina, Salem Sumpolam Karakimating Pankre, Sapam Lekai Gumtong Kunlum Gimio Singa, Lamkoina Taknaba package drinking water Amasung Sale Gitembang Piki. Sapam Lekai Wangbrel Laisang Mapada Turel Lonambal Satina Kaidun Mafamasigi Imung Sanirom, Lambi Mataida, Ngayaki Sember Relief Camp the lady. Hausi Hosik Mafamasigi Miam Punduna Turelerai Tonaba. Kana honari fanakana honarabasu ising di leptana chensilak panamaram oiduna mapamadugi yum ayamba ising hena thumjin magi fibam da layori amoromda mayang imphal gi maru oiba mai tampam sang sing khuman mai kol en tomso higher secondary school amadi Prabhapati college sing ising thumjin magi sang hengal ahori fibam asina maram oraga mai tampam sang mafam sing asi suti lauthokrabani Lenga ke oza singna tolop hengatpa apama posting khan bagi haina bi thadok na aphab mairoi puthok na ba Chief Minister nongthong Birena appeal tawkrai Board of Secondary Education Manipur de Council of Higher Secondary Education Manipur na lawba sahi ase class 10 amasung 12 ki examination singda makong mathang takraba mairoi sing woktuna manamathum lanthokpagi thoromda wafam ase Chief Minister N Birena phongdoki bani
Palace Compound Level City Convention Pangto Kiba Torama to the Saruk Yakiba, Chief Minister Namakatan Haikibada, Education Hypasi, Kunayamagi Younglen Saruni Hana Akang Hai Singna, Tauram Kuting the Gang to the Lakli, Adubu, YSE 1 to Kangna, Tabak Ito, Tona Dabagum Taudi, examination the Mark Wang pass Tauraga Kunayi. Kana ba tawdrabadi kana de drop out mairo singi yengduna lenga kasana vocational education amadi skill development da miyeng thamle masi oinu na ba hona ba oza singi mateng yamna mathau tai mairo singna aphaba oirak pai ba se oza singi apamane private school na aphaba mairo puthok pagumna Oza sing na kan hot na rabadi lenga ki school sing so aphab mairoi puthok pa ngamgani Manipur lenga ki namit samani ki program da SSA gi school yankhai Ramsa gi school mapan athuba sab loiragani madu ki mathakta Infalis ki diet office so athuba sangaragani masidanatana college nifu da vocational training half kat lagani mairoi nupi masa sing da free education piner na ba thaurang su tauri phongdoki Tauramasi Saruka Moina Education Department ki Makada Leriba employees singna Tabak Tawi Tau de Haba Kangnan ba Amade Miam gi Apam Pam the Pongdok pa Yaga ba website www.edusuggest.in so Chief Minister launch Tauki. Government is 100 days. This is the vocational training. College level, college need food that happen. Manipur the communication gap the language problems measure language Chin cookie language adagi tangkus mau maram language satra info yang or wazasing area language government school by line was simple we are not challenging the private sector. We are not accusing the private sector. Please, this is my earnest appeal. Manipur lai rabai am lai report held in the plan. Lai rabai am lai. Aduna government school do waja we biri sing. I was asking a person honor biba matam dang amoy double. Urkulda NSN IM Singna Lalabu Singna Tasiki Taramanga da Mio any Tamtina Hatoki Todo Adubo, State Minister Tamoison and White of Fondokre, Miam Punsibu Tem Singnaba, Misam Prazab Karisulatan Kanbalalo Wamata, BJP Langana 2 minute lesson Ngamloy, Senab Sing Tidokuna, Makoki Mataka, Lokot Payava Action, Lokot Kanihana, Chief Minister Nongtung Birena Fondokre, Wafam Singas Department of Agriculture, Government of Manipur Sinduna, Sangai Pataleba, Department Asiki Multipurpose Hall. The Pangtokiba, Chief Minister Woki Taurama da Fongdokibane. Tauramaduka Marilena Wangam with the Chief Minister High, BJP Luching Balanga, Asina Tabak Paikat Pada, Oiga Tabak Tahana, Ahin Ming Changane, Mugagi Putok Putokli, Balam Damasik, Amatanga of Agriculture Department Ase. Hana Ledam Liba, Fiba Masidagi Hena, Putok Tuna, income sound like Namna Bamasung, Hawal Clibanarol Singda, Hena Tabak people number department, Ohen, Nabahonagani, Maramaduna, department Asig officer sing Masung, Marilene official singna, Tasiki Kunmato Fabumanung that department gi, Planam Sung policy sing, blueprint, Semduna, Chief Minister, the Pishilaka Hanasu, Kanganki. Selgi awat Lairoi, Matau Tabakudima, priority Matung ina Tokanihanasu, Chief Minister Fongdoki. Tauramadu Marilena Chief Minister na Department Asigi storeroom na Singba, Mafam Sing the Changduna Yangshin Ki, Manpower award passing Hamnan of Suhona Gani Habgi Tazabasu Tamlam Ki, Loinana beneficiary sing Amsung, Lamdamasigi Tongan Mafam Sing the Ladyba, self help group Kayada, Mugalang 9 about solar operated spinning machine, paddle spinning machine Amasung, motorized chakra sing Yantoki. Ngasigi Tauramadu da Finance ki Parliamentary Secretary Tokshom Setabarta. Rural Development Amasung Panchayati Ras ke Parliamentary Secretary H. Dingo, Agriculture Department ke Parliamentary Secretary Awangbo New Mine Singba Marui Pamnai Bukana Saruk Yaki. Akoina industry to Bungam Driva Hingmangam Drisikanobu, production di Lairaga, marketing later Buduneva when Waris. But Shigi Poshigi, Sericulture Poshigi, Putoiva product to Laygin at Watana Layo. Other Mashida invest of Wajakogi revenue, Adagi skill development. Prime Minister Modi ki sabka saath sabka vikas nipum khudi makta thabak pi ke da baisha through agriculture koi sabti na pi bangam gane law and order to compromise roy ai gi praja da wahan be roy bot chingi oigera tamgi oigera praja khulai bai ba moina pan ba matam nate moi gi issues political dialogue tor ko solution pork na bidam ta koi lai ukrul da mission praja ngarang ani hale duni I strongly condemn it sum ba khulai bai ra praja da kai da kihan ba
हाथ तुप कुलाई थाब मधुई तुमिन लेरोय Electoral roll da mingsan magi chang hengal hanaba made masadi leriba chayana sing khangdokna bagi pandam da lakliba July amadagi akhanaba drive sathaba hawgadori no voters to be left behind haiba team da Election Commission of India na sathagada drive ki matang da wafam sing asi Chief Electoral Officer Bibek Kumar Dewan ganna all secretariat ki conference hall da pawmi sing unaba mada phongdoki bani Status ki mafam sin matungna drive sathaduna electoral roll da ming sandriba masagi sei tarani pa ngi tara mafan fawbi manung da leiba mi hoi sing ming salhan gani hana Vivek Kumar na phongdoki hiramasiki form ERO sing office tagi fangani loinana drive se July 13 ma thoida loisin gani Awareness program on environment hazards of electronic waste have hiramda normal joibu workshop amangasi rims rot leba DJ social restaurant pangthokre Institute of Social Research and Development Moirangkhom Sawai Blerek Imphal na sinduna Digital India Initiative ki makhada workshop da pangthokibani Saukolapu ki matung ina lamdama sida electronic gadgets sing sizinabagi sang nongmanongmagi hengalakli adubu sizinad ba electronic ki polam sing na akoi bagi phibam da solaktuna mioi bagi haksang da khudong thingai oiba yab kaya thorakpatagi section launa ba workshop adu pangthokibani workshop adu saruk yakiba Department of Environment Government of Manipuri ki Developmental Officer Dr. L. Bijan phongdokibada Hausi mirola sida hingliba mipum khuding mangna akoi bagi phibam kannan bagedamag munna khantha duna thabak thoram sing pangthokpa matam oire miyoibna seasonary electronic gadget singda haksang da songningai oiba polam sing yawi maruaina lead cadmium amsung mercury ni singba heavy metal kyamarum electronic items sing da yauri cadmium haiba element asina miyoibi haksang da sangkrabadi diabetes narak yabagi sang wang namating pangi light emitting diode LED solar panel the sing polam sing the su arsenic sang yamna wang na yawi phongdoki masida sunatana mobile phone decision na battery sing da lithium sung lithium na singba haksang song ngai we polam karam su yauri maramaduna miyoibna seasonary ba masung seasonary electronic items sing masung electronic waste sing mafam sana thamjin matam oire hiramasigi matang da mipum khudimang na amato oina hona minesi hana appeal su tauki Thauramadu the Imphal Municipal Corporation ki Mayor L. Lokeshwar amasung scholar kya marumna saruk yaki. Okay, environment na soil isidi atopa magi dagi soil ma mayamam yawe sina electronic waste ki oina naina boina tawre tasing badi angle khudimakta electronic waste ju masi kamai tawduna masina mioi bada kari manghan bagi haibado miyam da khanghan biraga masi manghan biginaba adogi kano changhan jagani loina ate angamba akoi Imphal Municipal Corporation ki side gi environment ga mari leina ba posak sing na haksang da manghan ba puna makse masi manghan bai ba se akoi Municipal Corporation gi mathong Agriculture ki lamda normal ki awareness program pangthokibuk loina na fo maru sing yenthokpu ki thorop ma su pangthokre cropping system based training amasung organization of cluster demonstration have hiram sing asida pangthokiba awareness program ase Ministry of Agriculture and Farmer Welfare Government of India ki senthang makhada Manipur government ki agriculture department amadi Taubul gi farmers club na sinduna Bishnupur district ki manung chana leiba Taubul Bazar community hall pangthokibani awareness program adu da lawmi sing na law ubada hana sizinaramba pambai sing adu khara semdoklaga paisa sangdana sathok ena puthokna nabagi matang da agriculture department ki lakwa resource person sing na takpi tambiki thauramadu da additional chief secretary agriculture Dr. Sawed Akhtar na law simubuda honglak liba technology ki oiba ahongba kaya ase Manipur da suningthina sizinarabade sathok marangkai na puthokpa ngamgani phongdoki Agriculture Department ki Director na Thoromadu Mari Lenana Government ki Lairiba Scheme Sing Asidagi Laumi Sing na Laubayaba Kudong Saba Kya Matang Sana Lahong na Laumi Sing Puning Sing Shin ki Thoromadu ki Athoy Mitungen Oikiba Oinam Assembly Constituency ki MLA Radha Kishore na Taubul ki Laumi Sing Bu Puning Thogaladuna Mafamadu ki Farmer Club Anida Lupa Lak Ani ki Tengbang Piragani Hanasu Lautoki Taseng field nongan badagi nungi ta phau da ai field le jerage ai thabak sujerage ai pothok puthoge haiba mi do madugi club ma khoi mi chama de gi ta da ba chani de gi ta da ba tabul da hoji ani semgane ani semga do ri bese si chap mana ba thong mana ba chap mana ba khusu mana ba chap mana ba pothok mana ba chap mana ba ai khoi ga hai khoi gi se product variety ko hai lending variety se sigi pothok matam gi wal gi adudagi mathak ta hoji farmers club ani sigi aina lupa lakh amamam
ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝ ꯑꯩꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯩꯅꯣꯗꯒꯤ MLAꯗꯒꯤ ꯂꯥꯛ ꯑꯃꯃꯝꯒ ꯄꯤꯔꯅꯤ ꯌꯥꯝ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯔꯁꯦꯕ ꯐꯤꯜꯗ ꯆꯠꯂꯁꯦꯕ go to farm ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯁꯦ ꯂꯧꯕꯨꯛꯇ ꯆꯠꯂꯣ ꯐꯥꯔꯝꯗ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯚꯦꯂꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ Land demarcation ki matangda top awang lekai amadi moirang kampu sajib khulani ki marakta sauna ungkhana ba leire marilena basing atu matam miyeng sanghaudrabadi khunja sing ki marakta thoning da thodok thorak ba yabu ki phibam da leire tinsit lambina khulani asik marakta khetrigaw assembly constituency amsong khurai assembly constituency ani thona khaidok krabasu lambi asigi wangma khurai assembly constituency ki manung chana sahi kya gi mamang da leraklaba top awang lekai ki crematorium club amadi dukan sing sidok na ba moirang kampu sajib ki san club na khangalakpadagi ungkhana ba si tholakmani athu matamda revenue department ki land record ki matung ina khul ani asigi land demarcation tau haina ngasi JAC protection of top awang lekai na si minister banglo tamna thomjin ki top dosara gram panchayat ki ward member thingbaijam sur balana lambi asna assembly constituency ani thona khaidokrabasu revenue department ki land record 1960 ki matung ina lekai asigi club amadi crematorium sariba mafam ase top awang lekai ki lamne assembly constituency ki matung ina lam demarcation tawgada natte fongdoki mamang tha me kuntarukta sun club na top awang lekai ki crematorium amadi club pu khurai assembly constituency ki manung chana laisille haina chayolama gi manungda hongdok trabadi sidokani haina aibasi ama Infalis DC mari top awang lekai youth development club ta khangalaki masigi matungda DC na jun tang tareta lam on laki revenue record ki matung ina lam olakpada moirang kampu sajib ki miyamna assembly constituency asigi matung ina on ga dabani hana thinki loinana ngasi amuk lam on hauna na bahona bada assembly constituency ki matung ina lam olu haduna athing ma pirakpadagi lepkhibani ungkhana basigi marakta Khurai Assembly Constituency ki MLA oibata natana Parliamentary Secretary Home L Susindrona lekai amagi favor da khut thingjelak basin nungaite Parliamentary Secretary had ba mingthola sei Assembly Constituency ama ka ki natte atopa Assembly Constituency ki miyam busu sab manaba miyeng da yengview fongdoraki lekai ani sida tholakadaba problem sing ngasi su yam chawba problem ma thokadabadagi ekhoi yangwana public singje muptagi kanja horkan khoi somda lakpani moida onjanaba tandana sumba achauba khana chaina ba thokadaba misi mina thokadaba se sumasigi concern DC loinana lairiba local MLA animak khurai amadi khetrawa isiga punna phamina kanda CM na kadai buk sumi haiba to khangmi kanda demarcation na je fix sama tawbir kanda ngasi mak pamjabani adubu yam short time da koi demarcation ma pami haiba si press media ge khutang hajari Manipur Hills Journalist Union MSJU ki member oramba Churachandpur ki reporter Jin Muanthang Guite Saini Pumatoi apokpa laikhidraba Thongkhan Song Guite Mission Veng Hyangtam Lamka Churachandpur ngarang khangudana laikhidabada Manipur Hills Journalist Union MSJU na awaba fongdorakli loinan imung manung gi awaba da saruk yari hana union nasina serol amada paujelakli The gaps and challenges in the implementation of POCSO Act 2012 haiba hiramda nomogoba district level consultation program amangasi Sandel district ki Ziontang village community hall da pangthokre to sensitize the alarming situation of child sexual assault in Sandel district, to sensitize the role of various stakeholders in the intervention of child sexual abuse cases in the district, and to explore ways and means or strategies for collective efforts in the implementation of POCSO Act 2012 haiba objective asigi makada child right and you cry gi miyang makada Manipur Alliance for Child Rights amadi New Era Environmental and Development Society new chekona sinduna thawramadu pangthokibani ngasigi consultation program da Manipur Commission for Protection of Child Rights MCPCR gi member Pradeep Kumar moderator oina saruk yaki loinana thawramadu da Women Police Sandel gi OC Langhu Tongam District Child Protection Officer Chandel Victor Singh Child Welfare Committee Chandel gi Chairperson Haichin Haukif na panelist sing oina saruk yaki
Thasi ki ahumda khudeng thabi manakta yeknaba 12th Assam Rifles ki matakta landa kiba madizun taramanga ki ayupung taramakai tabuda Kamjong district ki Kasungam sung bungdung kunani ki marakta 17th Assam Rifles ki matakta landa aduna asiyana nangan kiba do lona thinkrba PLA gi akaknaba lanmi kangu amana chatha kibani hana lupasi ki publicity assistant secretary Bankim na thokpa chiro lamada claim torkli Kasungda Ladiba Assam Rifles ki post commander Major Ajit Kawamana Luchingduna Lamdamadu ki Kunza Singda Tatana Aki Akang Pi Vadanatana Kunza Sing is Sintha Lambida Tatana upon Pi Rehabaki Pau Fang Badaki Makoi Param Tambina Naba Landa Adu Sataki Binhana Sirolas and Makatarakli Regional Directorate Central Pollution Control Board Silongam Decision Common Biomedical Waste Treatment Facility Langol Nakusam Naduna Authorities dealing with management of biomedical waste in healthcare facilities of Manipur have hiramda training program ama Langol da laiba Sijo Hospital gi auditorium da pangthokrai government ba the private sector gi tongan ba stakeholders singi oiba technical ama the interactive section amasu pangthoki Thoramadu da Doctor Administrator Medical Superintendent CMO ama the Manipur Pollution Control Board ki staff singna saruk yaki Hausi Napsagi Sing Yantok Sarang Namatolling Serakasida Sangai Pro Godown the Sing Tafam Late Tabadagi Sing Purapu Gari Sing Numit Masing Kangdana Paiduna Lahelibasi Tawan Miganohana Manipur Drivers Welfare Association Manipur Langa Kipuning Sing Shilakli Tawongasi Mal Taraga Muksang Kitabagari Sing Faduna Tamagachaf Manayam Dimasina Gari Wala Sing da Awab Ohelana Association as in a Serola Madafondorakli Yening Tagi Wari Kumhai 2017 da Makok Matang Takraba Ibasing da Manamatum Yentoki Tauramama Kunumamang the level Lamyan Basanglin the Pangtokre Tauramado Facebook da follower listing Kuntraum do Yana later Miam Yamna Pamnava Matamgi Manipuri Wari Kowa Facebook page and a Sinduna Pangtokibane Hadiba Facebook page as in a Sinduna Pangtokiba Wari Macha Changdam Nabuki Tauramda Puna Wari Masa Nipumanga Tagalaki Madogi Manunda Quaidi Fava Wari Masa Kun Kangatuna Makok Matang Kanduna Sen Mana Yauna Memento certificate sing Yentoki Bani Mana Yentoki Toramadu the Manipur Digital Film Gilam the Sakna director Romi Maitai Manipur film actor Guru Mayum Voni Sarma Matamgi Manipuri Wari administrator Nomakapam Bonau Amasung Facebook page asige follower Odiba Mioke Amarum Saruyaki May get tang trying Pandagina Kunbawa, Sataza give a quick yening tagi wari kumai, Hanaming Tonza, Wari Masa Sangam Nava, Asigi Manama to Mientopane. How give a Tarapantokiba competition, I do the Punawari Nifumanga, I 45 writer, I twitching to writer, Kana, Saruga, Kuna best story in a Kangali Vasinakogi, Eccentric Kurizam, Naiva, Kogi Song Tamsi versus Debbie Bergesi, Haiva, Wari Masasina, best story Manafang. Best story say Kogi, guest prize in 2000, Memento, Mayare, Aduga, citation, Samaya, second, Larisina, Marup, Mani Tongrata, Naiva, Warina, second Tareko, Aduga. Guest price right now 1,500 aduga memento plus citations. Third best story is na kogi penu hai ba wari sina tare the price right now kogi 1,000. Appraisal of Article 371C and Hill Areas Committee Hanaming Tonba Laidika Mangasi Hill Areas Committee Manipur Legislative Assembly Chairman the Tangzalam Haukit na phone grey High Court Manipur Advocate Aaron Kashing na iba Laidika Sida Article 371C gi matangda English sama di Manipuri version da ithokuna mamuta na kangalei Ngasi Chingmairong the Labour Tribal Research Institute Pangtoki Bathoramaduda Parliamentary Secretary PhD Laisio Kaising Amasung ADC Singi Chairman Singsu Sarugyaki Ministry of Culture, Government of India, Sinduna New Delhi, the Pangtokiba Junior Fellowship in Painting 2014-15 Khanbagi interview da Infaliski Waikong Makaleka Deleva Kontosa Michael Mate Kale Mark Sahi Karagi Mamangda Pauravi Bomb Blaski Tautoki victim ni Sahi ani Goiba resources the Michael na 21st century Sigi Awonba Ahongba Madi Santi Lerba Malemgi Sakam Canvas the Mamita Hangadori. Loina matanga sada break maluzake Manipur madi malim gitongan tongan ba ipaw single loina na koi break tagi amna tuna hanjarake impact news po megyeng tatu na review break matunda mayam amu na taram nokchare loina na bulletin sig makhata paw sing miyam na pijari
अफब मियोइसिंग पुथोकपा हाइबसिना ख्वाइदगी मरुइबा थौदांगनि हाना एजुकेशन मिनिस्टर थोकसोम राधेश्यामना फोंदोक्रे वाफम मसिंग असि पिसुमथोंग मनाक्ता लैबा निंगोमलेर कम्युनिटी हॉल पांगथोकिबा अहानबा लेट डॉक्टर एल वेगचंद्र मेमोरियल मेरिटोरियस प्राइज डिस्ट्रीब्यूशन की थौरमदा मिनिस्टर ने फोंदोकिबने हंदा पांगथोकिबा CBSE कोसेम अमदि बोसेम लौबा क्लास 10 अमदि 12 की एग्जामिनेशन सिंगदा फर्स्ट डिवीजन द माई पालखरबा कैसामथोंग असेंबली कॉन्स्टिट्यूएंसी मनुंगदा लैबा माहिरोइ सिंगबु मना पीबगी थौरमदा मिनिस्टर राधेश्यामना फोंदोकिबदा पॉलिटिक्स अमदि पुलिस की सिनफम मियामना फतवा अरानब सिनफम ओइना लान उबीबसि लाइबक थीबने अदुब हारिब सिनफम असिदा अफब मियामगी खनब मियोइसिंगना संगलक्लबदि मियाम द लैरिब थाजदबगी वाखल असि कोकनी फोंदोकी थौरम मपुअने सरुक याखिब कैसामथोंग असेंबली कॉन्स्टिट्यूएंसी की MLA सु ओइरिबा हेल्थ मिनिस्टर लांगपोलापम जयंत कुमार हाइकिबदा हौजिक क्लास 10 अमदि 12 पास तौदुना मना फंगलिब माहिरोइ सिंग असिना सही खरगी मतुंगदा मखोइना लैबाक असि अचौब थौदांग क्या लौरकनबा मखोइना माहि तमलिंगै मतमदगी अफब लंबिद लमजिंगदुना पुनिंग थौगत पिबासे यामना मरु ओइ फोंदोकी We need good human beings. अफब मिसक दरकार लेबा great people like Mahatma Gandhi, Mother Teresa, Nelson Mandela, मखोइ गुम्बा Dr. Abdul Kalam गुम्बा Afabami, who are caregivers, who are source of joy. Sotharaba koi mayamni sotharaba mayamu guide to viva. Nasi koi na candle thali engyo. Kadi kita mukto koi na mai thali se. Any function kuding da mangal pe candle sine chai se candle di kaim kana de. Mangal mingo na mangal pira ma mathan na tumna chai. Afabami is mana leiri bisaga mana poli bimung magi leikai magi khundri da afaba wakhalon afaba thabak afaba activities तौरगा मधुगी मंगाल पीबा मयाम मतेंग पाम मयाम गाइड तौ पीदिबा मोटिवेशन से नहीं हेन मरु ओरे मरंदु करिगनो हाइबदरी चही 10 की मतुंग मनुंगदा चही 15 की मतुंगदा हाइरिबा ngasi अखोइने प्राइज पीदिबा ngang सिंसे सिगी मकुटनी कशमनुंग केंद्र की मारे लेपगदोरस Board of Secondary Education Manipur, Council of Higher Secondary Education Manipur, and the CVS in a loba say class 11 and 12 examinations singda Sada Humputra Gimatak Mark Fangduna Mai Pakraba, Sugnu Assembly Constituency, Manung the Lady Mahiro Sing Uktuna, Manhamatum Yantokre, Constituency MLA Kanguzam Ranjit Ki, Laikidraba Apupogi Maminda, Mapan Subuena, Development Committee, Sugnu Sinduna, Singtam Community Hall of Pangtoki Bataramada. Wangang duna MLA Ranjit Nahai Kibada, Kunayam Sakot Pibasi, Hiram Kuding the Sakot Pachangi, Masi Manunda, Quaidi Maru Oribasi, Education sector ne, Maramaduna Haiba sector esse, Sakot and Nabahona Bachangi, Amaromda, Hiram Kaya Sotarabasu, Sugnu constituency the Afab Mahiraka Torak Pasi, South Sending in Hanas Fondoki. Mioi bana hingari sikana the Motoro Macha Masuki the Mama Mapa, Webana Macha Masu, Shem by Masi. Lai hatak teri hawa chana lojatala abane mama mapa oi bana karai da se punsi nungsang na puya sinna sangsar thado ko bawda noai na chatpaga haina ni se karai da no mana pokchara biba macha masu singa da matik chaba apaba samaj ki kana ba magi macha ma pokoda samaj ki da mukta contribution biba ngamba apaba macha sema ba apaba macha puto podo madu mama mapa da bisu dharma ni Macha Poki Sumusu Mahia, and Chachani is a same by the same by the Marune. Handakta Haido Kiba, Bosim Cosum with CBS in a lower class 10 and the 12 examination is Sad Humputra, Matak the Fanga, Krabat Nambol Kendri Mahiro, Sing Busu, Opogi Toramangase, Development and Protection United Voluntary Organization, Siduna Nambol Bazaar Community Hall, the Pangtok Rahana, Sero Lamada, Kangalakli. Board of Secondary Education Manipur Naloba High School Living Certificate Examination 2017 da Private Center Yadipoki Oina Quaidig Mark Wang na Fangak Mairo Singda Manamatum Pido na Punging Tawatpuki Toroma Masungasi Government Yadipok High School the Pangtokre Prize and Topuki Toroma da Wangkim Kendrigi MLK Megashandrasu Sarukyaki. Hindu lining Sapasingi, Asobo Kumaya Moiriba, Ratha Jatra, Kang Simu, Kumay Naksilaka, Iroinana, Palace Compound, Leba, Siri Govindaji Temple, Akoi Lam to Semi, Tabak Satakre, Sana Kunumera Pabi Lufna Sindra Pangtoki Lam to Semi, Kempada, Sarukyaki, Ima will sing a Lysangasi, Manning Tango the Lady Lampagase, Marilena sing a Semjin Bin about Apple Torkli, Panmayai Lampa Asilambi the Gihek. Hiana Kutaki Bamade, Iramnala Laitaban Oerga, non Kajik Tang Hektav, Ising Tumdina.
lai khurumba lakwa miyo isingda khudong thiba kaya nanghallibani ngasi gi camp adu da IMC ward number 19 gi corporator ward members su saruk yaki Food Safety and Standards Act 2006 Rules and Regulation 2011 gi niyam wang mada Myanmar dagi pusalakpa polam sing fagat kre polam sing adu Food Safety Administration Thawal gi designated officer and Devendra Singh luching makada Food Safety Officer sing amadi subordinate staff sing loinana Sugnu SDPO amadi OC gi team na Sugnu Bazar amadi akoi badagi fagal kibani polam sing adu Sugnu Municipal Council gi staff sing Executive Magistrate SDC Waikong Local Merapai Local Club Mass Media amadi Electronic Print Media ki mamang da mai tha dun mangan kre hariba special drive ase Kaksing Thawbal district ki mafam khuding da leptana sathaki gani hari maramaduna miyam na su cooperation PBO amade makhatana leibe yon ba tawbi gano makhatana niyam sing ase indab tarabade legal action lokhat kani hari Ministry of Minority Affairs Government of India na sinduna numit nini sumna sathakada batongan tongan bahiram da pangthokada workshop lakliba June kulumdoi amadi kunmari da MFDC amadi Secured Office Complex ki conference sol pangthok lagani workshop asida yawning basingna lakliba June kunmathoi fob gi manungda registration tawba yagani lonan akupa marol gi damak MOVC ki website natraga office asigi notice board gi khanglaba yagani hana serol amada khangalakli 165 Infantry Battalion TA Home and Hearts na Lions Club Ningthaukhong amade Ningthaukhong Radha Mandav Club ka puna khusam na duna Ningthaukhong NIT ground da u chara kya thakre thoramadu da Ningthaukhong da leiba tongan be school singe mahiro sing amade Ningthaukhong Municipal Council gi chairperson K Mani councillor sing su yauna tongan makal gi u chara samangarom thakiyari Italy the pangthokpa Milan style wakta Manipur ki designer Robert Naurem na maki collection sing utuna aying sing pungning sing krei thormase Italy ki Milan city leiba Versila Milano hotel da hauki bajun taramari da pangthokki bani India ki fabric handloom amadi textile sing saukhat hanu na bagi pandam da numit mari ni sumna sathaba fashion event da Europe Indian Fashion Council na sinmani India dagi designer Mari Khangat pagi manungda Robert Naurem su yorokibani Robert Naurem na fashion event adu da Manipur gi handloom gi pothok sing inafi fanek naga kuki gi sol sing utki ngase upung nipan minute kunlom tawa matamda Hianglam police station ke manung channel leba sekmaizin mamang lekai de leba Muhammad Sakir Ahmed masagi sahi kuntramari suru miyo yasigi yumda sainana sab hand grenade maleram le hand grenade adu Sakir gi yum gi manung thangmud sarukta leba wall manakta leram manei police ta pau pirab matung Hianglam police station gi personal singamadi bomb disposal team am laktura numit jungba matung pung tarani thoi makai muk tabada asoyangam yauduna Thawbal gi chingya amada Pokayan Krehari. RIMS Hospital ki Biochemistry Department Lairiba Biomedical Test Taunaba Machine Yadaban Madam Orga Matam Karagioina Biochemical Test Tau Ngam Hena Serolam Kangalakli. United Muslim Community na sindu ngase iftar party minutong Hafiz Hatada Lairiba Minority Muslim Girls Hostel pangthokre thoramada da Wangoi Assembly Constituency ki MLA O Lukhoi Archives ki Deputy Director Muhammad Abdul Kalam United Muslim Community ki President MS Khan yauna nupi mahiro yamde maikahi adom gi miyo kyana saruk yaki iftar party ki sarukama oina thoramada da tin khiba miyamna punna aw otum kya saminaki
Sanabagi Pauda, Kunithoi Suba, National Senior Women Football Championship ki winner or Kraba Manipur ki Sanaroy, the official Singbu Taram Okre, Nasi Tangawan Maisnam Leka, the All Manipur Football Association, the President S. Sanato Magium the Pangtoki Torama, All India Football Federation, Gimyang Makada, Punjab Football Association, Senduna, Fagawarada, Metra Mangadi Zun Manga Fawa, Pangtokiba Football Championship, winner or Kraba Manipur ki Sanaroy, the official Singbu Taram Oksa Bagi Torama, Amfagi Masak Mio Yamadi, Lamdamasaki Sanabu Pamzaba, Tongan Sports Association, Singimio Kiana Saru Yaki. Championship as the O Bembe Mamadi C.S. Kalyani Anina, Manipur team gi Costa, the manager Gitaudang Lauriba Football. India Gitongan Mafam Sing the Lak team Kuntaruk Nasaru Yaki. State-wise over tournament khara tor matungda only game ti hadana tha ma khatangi gumba coaching tawba sisine ko physical fitness ki matam phangdaba degi team tactics ki matam khara watpa adegi exposure si euro kumba degi khara ko degi high oiba rank ki team ga sanaba tang watpa degi friendly match so yamba tang watpa degi ko India si Asia degi khara neme do AFF to so in pressure dum tawjai maramdi Asia da awangba rank lak ke hatar ga di koi mapanda ya ma friendly match kumba de exposure trip adegi coaching chi khateng khara yam sang na to ni bagi mo train dum pizaki Imphal East District level under 14 Subrata Mukherjee football tournament Unique Memorial Academy the Covenant English School ani Mai Pakrai ngasi Kumalampak main stadium na sana kiba tournament si marisuba match ta Unique Memorial Academy na Emmanuel English School Panjal manga amda mai tiba pi bangam ki match sa Mai Pakrai Unique Memorial Academy ki sanaroi sana machana match ki manga kunmapam amadi kuntratruk su minutes sing Panjal ahum loinana James Samsung topper ani na match ki ahanba madi tarasu minutes sing Panjal amamam chanki Sathariba football tournament is Mangashu match na Covenant English School na Gisanaroi Kamilan Siyatang Luko Madi Golan Sena Panjal Amamam Chanduna Shawung High School Panjal Ahumamada Mighty Pibangam Ki Imphal East District is on a sin Sathariba football tournament is da Timtara Marina Saruk Yari Sathariba tournament is Makata matching Tasi Taranipan Sanaragani. Imphal East District under 17 boys Subrata Mukherjee football tournament Northeastern English School Yorbung High School amadi Afros A Secondary School quarter final changkre Imphal East District DYAS ogimi makada ngasi sana ki football tournament se ahum subu match amada Northeastern English School gi sanaroi Y Munis san ki amatanga panjal laduna Vevi Saikam English School Panjalama Sino the Mighty P Kibalona Marisu match tana Yorbung High School na Lodi Star Private School Panjal Ahum the Mighty Piki Messas the Mai Pakraba Yorbung High School ki Sanaroi o Arang Mana Meski Ahanba Taram the Contrataruksu Minister the Panjal Ahum Chanmangam Ki Tournament is Mangachuba Mestana Afros A Higher Secondary School ki Sanaroi Yasi Ramadi TS Tondon Mani na Mest ki Taret Tara Taredam Sum Contranipan Su Minute Singda Panjal Ani Loinana Ice Telhaiva Amadi K. Azharuddin Anina, Meski Taramatoim, some contrataruk, so minutes sing da Panjal Amamam Chanduna, E.K. Higher Secondary School, Yamna Lakchan, Panjal Taruk Sinoda, Mighty Bapiki. Knockout best Sathariba football tournament is the team Mapan Saruk Yari, Haying tournament is a quarter final match, Sanaragani. Imphal West District Football Association na Tarataret Sabah Junior Girls Inter-District Football Tournament ki champion oibangam kray All Manipur Football Association gi miyang makada ngasi Kumalampak Artificial Turf Ground sana ki football tournament asigi taruk suba madi aroi league match asida Imphal West District Football Association ki nubi masa sanaroi TH Bevi Shanana match ki Nipan Kunmari Kuntramanga madi kuntra taruk su minutes singda Panjal Mari TH Kritina na Nifu Manga Amsung Nifu Taruk su minutes singda Panjal Ani Loinana El Rosibinana Kuntrama Pansu minutes
minute panjal amaga chanduna District Football Association Bishnupur bu yamna lakchana panjal taret sinoda maithiba piram laga sathariba football tournament asida maithiba masak khangdana champion oibangam ki Imphal East District Football Association Bishnupur amadi Imphal West District Football Association ahumna double leg versus the sathaki batara taret suba junior girls inter district football tournament asida saruk yaki Kunmathoi Suba Sub Junior Boys Inter District Football Tournament Saruk Yagadaba Match Commissioner Amadi Match Referee Singing Lautok Rehari All Manipur Football Association Give me Makada Tasiki Kundagi Kumalampak Artificial Turf Ground the Pangtok Hogodoriba Football Tournament Seda Match Commissioner Oina KSS Modhuchandramadi S Rameswar Ani Khankibagalonana Match Referee Taramatoi Khan Krehana Amfag Assistant General Secretary Nathok Chirolamada Kangalakli Sai SAG Center Utlogi Boxing Football Taekwondo Madi Weightlifting Masana Singi Hang Basit Karagi Sanaroi Sing Logadori Harba Masana Sing Asigi Selection Test Laklabajun Kuntarukam Kuntareta Pangtok Lagani Masana Sing Asibu Pamza Mio Sina Akupa Marol Sai Special Area Game Center Utlo Bishnupur District Kanglab Yagani Hari All Manipur Canoeing and Kayaking Association ki Chief Coach and Istanbul Czech Republic ki Paraguay the Pangtok Kadarba World Cup 1 Germany ki Osberg amadi Mark Lever the Pangthok kadaba World Cup 2 amadi World Cup 3 da India team ki coach order namagi dama khalakle haribu World Cup ahum ase International Canoe Federation na sinduna pangthok kadaba nei Boxing ki masana da Malem ki thakta pangthokpa championship kaya da Manipur da nathana India ki mingjat pura khrabi boxer Samjay Sajbam Sir Zubalabu okpa ki thorom mangasi pangthokrai warukpam Swarnalata Memorial Trust na sinduna Brahmapur nabam lekai community hall da pangthokki thorom da Parliamentary Secretary Thoksom Seteberta na saknai rabi boxer asida laikhidrabi warukpam Swarnalata ki ming da katpa Best Sports Person Award lanthoki Hariba award sa selo ni lupalisang taranito yamaga citation na yauri award si Serzu Balana boxing masana da utkiba performance sing yengaga pibani hari Singthang Larembi Kankut Nambol Bamdiar Humput Nithoi Suba Sarchu Chan Singh Knight Commander Star of India Commander British Empire Memorial League Cup Knockout Open Kang Tournament ki semi-final changkre Manipur Kang Association ki miyang makada Singjamai Kang kuna sinduna Singjamai namarapam lekai da laiba Singjamai Kang sangdang asi sana ki ba Kang Tournament se ani suba quarter final match amada Singthang Larembi Kankut Nambol Bamdihana IWKK Uche Konmu Panjal Taranithoi Tarukta Maithiba Piram Laga Sathariba Kang Tournament se semi-final changmangam ki Kankut Taranithoi Saruk Yaduna Me Kuntra dagi Sathaba Hauki ba Kang Tournament se hayeng Sanagada ba Om Suba quarter final da LSK Wangoi Kankut amadi KKCO Ilangum Lekai Anina Lamba Thengnergani Matanga sa bulletin na say tension jadring gimangwan na headlines mo na thamjari Khundrakpam kendra gi tongan mo mafam singda lopom kya marum jaw na yum lising ani rom ising tumdun kibana ichaw gi awaba mayok na ri Manipur mai masingi fibam pagal na ba oza sing kathok pagaloren takti tambir na ba chief minister na apil tawkre Electoral roll the Ming Sanan and Balakliba July Madagi Election Commission Akanaba Drive Sataba Haugadori. Amasung electronic polum singna Akoldogi Pibam with Mubi Haksangda, Ohelako Yaba Kudong Tiba Singdagi, section Lano Naba, workshop Pangkok Ray.